好，然后 Si alu chop habra tôi xem rồi. atu xem den si le beson tepele re si le po thau le tao cái này đó châu da nó yên cái này si chứ liệu không mong đâu được thôi gì đâu có châu xong tao rồi ngầm cho không cho đấy phải được nhưng thôi beson tepele beson thằng mấy cái này anh đọc rồi gì gas lo cái hàn giờ làm giờ quỳ là cái này gas quỳ lạc tao khỏi chắc không nhau làm được một chơi bên này làm đấy cái nào mà mình sạc khum này nè cái nào cái mình được biết không si le tao sai học gì mấy đôi lần đấy à đặc khùng cái mà le không mất tiền sao không xí cả xí cả rồi mà mà mấy cái cần nó gì chứ ô tôi trông cái gì đấy cả tôi chỉ cái tôi tao hồi rồi đấy ngô được mà học cái này tôi trông qua lại nó sẽ gai rồi cho nên khi này nó hay nó việc không tôi đang sẽ làm trong phòng khi ăn chụp chứ khỏi chỉ trông hồi ngày đấy anh đến thì đặt trên thằng cái đâu không được đến thằng chả nó khỏi đấy chả nó cái nó chỉ lấy tầm đấy cơ ai làm nữa làm mà tại sao thế đây ạ chả nó cái nó hay đây này tất cả thảm rồi tôi lấy tầm thì là tôi lần đầu không được đến thăm mà nghe thôi tí xin cái thùng ấy xì cái sao nhớ rồi Hi guys, so may ang sito video ano ba mapura ka lae. Do ako ni ano si dai nam drama do. Yaw lo ai nàng cái dao trùm nè drama na. Ai na. quân là nằm ở trên đó mà đi cái tắc lấy dao này tôi mang một cái rồi đi chỉ cần cho hôm này này tôi cả một cái này tại tôi cả alu chop mà có là này Ai đấy hau đi. trong cái mà nó hỏi nè Hai cái lấy được số kuti ko. nó mang Ano mina pulak sa mina hai tu ja hai khai dok sa khai. đó Sam na de. hai cái đầu Ano pulak sa mina hai khai hai kan. nó mang Sa ga no mai mo khini pa khale no mama. quân là tôm cha kia quả Ano sa na phải ngasi cha ka sa de ni sa. nó chỉ chắc cha thì Che hello. chắc mang không chắc không mang Sa. riêng cái mà lại nhiều rồi Hao ka. hả thì nó dùng là Khai cha. Khai cha. Hả? Hả mình? Let's talk then. sao sốt rồi Cỏ. còn Phải như thế. Là cái mà. Hả? hả Thôi chứ. Rau chắc. Đơn cha này. Khai ạ. Rau cái hai là gà bà. Có lấy lỏng á. Rau từng là cha. Xin mà ăn được thằng là cỏ bà. gì phải nuôi vô mà sao Tôi ăn cả cái đường bút thằng ở trên này ạ. Ăn dùng hòa tân này ạ. đúng đấy Lấy thuốc này ạ. ngồi sao cho đi ngồi ngồi
Đâu cái nó một sáng thì thấy châu hồi là một hai tháng này rồi châu một cái lâu gì cái này là châu cha luôn hai bên này bạn là tôi cái chú cha đã bạn nó pin nào nó pan nào pin đó cái gì vậy hết rồi hả how have it hai nồi cái mình hai ta rồi hai nồi đến từ how it hai coi lên thầm rất là em chơi rồi kìa hơi xịt thổi rồi sao kìa hơi xịt thổi cảm thấy chăng kamu một chút xíu đây thôi phát triển đang trai tổng một hai tháng như nào sinh chú cha rồi hả mấy sinh chú tao mình là tao ra ai mày không có giờ là rồi là sao là tấm nhá tăng mà ra bằng ngầm thế thành thời là sao làm sao tạm nó sao được đấy cái đó bà có thể làm được YouTube tàu của cái mà hòm không à ra một phần à có thể làm được cái sao phần à YouTube cái máu phần đó rồi phần tôi bắt không làm được cái phần này rồi thầm đúng không rồi ngoài bên áไปชาปลายไปด้วยหน่วยไปซึ่งมาเดี๋ยวนุกี้ขนาดไปตามไปนั่งเลยก็ rồi đó chết phải sao rồi เชื่อพระเจ้าแบบต้องให้เด็กพวกยามก็เนี่ยมันมาพุงเจอเยอะพุงกันอ่ะ chồng đang sao được phụ thần rồi เคยได้ลงตัวอะไรบ้างก็ดูมาวันนี้ชุดอะไรแบบที่เสียหลักตัวอะไรบ้างเนี่ยไอ้เนี่ยพี่โดนอาตังว่าร้านมาไม่ถึงร้านนี้จะเลยวิวค่ะแบบไอ้ดูดิยังค่ะนี่คือตั้งดูดิอันนั้นก็ทำให้แม่ก็ชุ่มน้ำจะเลยวิวนะครับดูไอ้เนี่ยดูกันนี่งามหมดเลยก็แต่มันหายเด็กก็ไปชิงഅതും ഭജബ ഹൗബുജൽ പൈസ ചാങ്ങ സ്മൈൽ കുമുക്കി മേലത് 아시아 거든 거기 많이 따라가서 거기 들어올래 말임 레이 아니야 마두네 할미지 시당나 아두 레비오네 하바다마 아이주 가는 엄모도 것도 하이닝 되보고 ಅದನ್ನ ಹೋಗ್ಬಹುದು ರಾಣಿ ಸಾಬಿ ಥೋಯದನ ಅಕೋಯ್ ಲಾಯಬ ಹೋಗಿದ್ದು ಯಾ ಫಾರೆ ಅದು ಇದು ಮೀನು ನೋಡಿಯಲ್ಲ 농어를 해 많이 맞다는 게 아주 통로이제 미는 인데 농어디 통로키라 농나 갈리나 라이 뭐 저기 농나 아두는 레비론 하야 아두 레비라니 마게 숫도만에 레헬라니 두가 스톤가 틀라라니 나팔라니 cái like bụng ta nhồng người ta bảo sao mà người ta nhồng đó mấy mà áp vô kia nó 많이 망아도네 ngầm nhiều ngầm rồi đó 망아도 거기 마 hình tra mà nga gì lang gì mà hình tra cái gì vậy hôm nay là cái đối với ngầm mà nó được
เอา가야되나 레이터 가야 되나. ꯄꯨꯔ ꯂꯥꯛꯑꯒꯕꯨꯗꯤ ꯉꯝꯅꯤ ꯄꯨ ꯂꯩꯕ 음. ꯑꯗꯨꯏꯁꯨ ꯁꯤꯡꯗꯣꯏ ꯅꯠꯇ꯭ꯔꯕꯗꯣ 나는. ꯍꯧꯖꯤꯛꯇꯤ ꯄꯩꯁꯥ ꯄꯨꯕꯗ ꯃꯊꯣꯏ ꯑꯣꯜꯂꯦ ꯑꯗꯨꯗ ꯑꯗꯨꯝ ꯌꯥꯅꯔꯦ 2,500 ꯄꯤꯌꯦ ꯐꯅꯦꯛꯀ ꯐꯤꯒ ꯑꯗꯨꯗ ꯑꯩ ꯐꯣꯟꯗꯒꯤ ꯌꯦꯡꯕ ꯍꯧꯔꯕ ꯌꯦꯡꯉꯣ ꯊꯥ 2ꯗ ꯉꯥꯏꯔꯦꯕ ꯑꯩꯅ ꯊꯥ ꯑꯃꯨꯛ ꯂꯩꯔ ꯂꯩꯖꯕ ꯃꯊꯪ ꯊꯥꯗ ꯂꯩꯖꯕ ꯗ꯭ꯔꯦꯁꯇꯨ ꯌꯥꯗ꯭ꯔꯣ ꯁꯅꯥꯗꯨꯗꯒꯤ ꯑꯗꯨꯝ ꯂꯤꯛꯇꯨꯗꯤ ꯃꯆꯨ ꯑꯣꯏꯅ ꯂꯣꯛꯑꯅꯤ ꯈꯨꯖꯤꯁꯨ ꯃꯆꯨ ꯂꯣꯛꯑꯅꯤ ꯑꯗꯨꯝꯕ ꯂꯤꯛꯇꯨꯗ ꯑꯗꯨꯝ ꯆꯠꯅꯔꯤꯕ ꯁꯅꯥꯗꯪ ꯂꯩꯔ ꯌꯥꯔꯦ ꯇꯞ ꯁꯨꯝ ꯍꯥꯏꯔꯛꯀꯅꯤ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛ ꯊꯣꯛꯏꯉꯩꯗ ꯂꯩꯍꯧꯗ꯭ꯔꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯏꯟꯅ ꯀꯥꯎꯅ ꯇꯧꯔ ꯂꯩꯍꯧꯗ꯭ꯔꯗꯤꯀꯣ ꯄꯩꯁꯥ ꯆꯥꯟꯇꯦ ꯎꯄꯥꯏꯅꯤꯍꯦ ꯑꯗꯣ ꯂꯩꯕꯤꯒꯦꯅ ꯈꯜꯂꯒ ꯍꯣꯏ 35 ꯄꯤꯕꯗ ꯂꯩꯕꯤꯒꯦ ꯈꯜꯂꯁꯦꯕ ꯑꯗ ꯂꯣꯏ ꯆꯪꯒꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯌꯦꯡꯉꯣ 35ꯗꯨꯅ ꯁꯅꯥꯁꯨ ꯂꯩꯍꯧꯔ ꯑꯃꯁꯨ ꯂꯩꯍꯧꯔ ꯂꯣꯏ ꯂꯩꯍꯧꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯃꯥꯏꯗꯤ ꯂꯩꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯗꯤ ꯈꯣꯡꯒ꯭ꯔꯥꯎ 2 ꯁꯨ ꯂꯩꯇꯦ ꯁꯦꯡꯅ ꯍꯥꯏꯅꯤ ꯅꯪꯁꯤꯗꯨꯗꯤ ꯍꯥꯏꯃꯜꯂꯦ ꯑꯩꯅ ꯂꯣꯏ ꯁꯤꯖꯤꯟꯅꯔ ꯂꯩꯕꯩ ꯃꯑꯣꯡꯗ ꯇꯧꯈꯠꯂꯛꯑꯅꯤꯍꯦ ꯅꯪꯒꯤ ꯃꯑꯣꯡꯗꯗꯤ ꯐꯥꯒꯤ ꯇꯧꯅꯤ ꯑꯩꯅ ꯑꯃꯨꯛꯅꯦ ꯐꯤꯔꯣꯟꯁꯦ ꯏꯁꯥꯅ ꯐꯤ ꯁꯥꯖꯔꯕꯅꯤꯅꯅꯦ ꯑꯁꯤꯃ ꯑꯇꯥꯡꯕ ꯁꯤꯗ ꯑꯇꯥꯡꯕ ꯀꯩꯗꯧꯔꯒꯦꯅ ꯀꯩꯗꯧꯔ ꯂꯧꯍꯧꯕꯅꯦꯕ ꯑꯩꯒꯤꯗꯤ ꯍꯦꯛꯇ ꯅꯪꯅ ꯐꯅꯦꯛ ꯂꯩꯕꯤꯕ ꯌꯥꯔꯝꯃꯣꯏꯗ ꯑꯇꯥꯡꯕ ꯂꯩꯔꯤꯗꯨꯕꯨ ꯃꯄꯥꯟ ꯅꯥꯏꯕ ꯑꯃ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯅ ꯐꯅꯦꯛ ꯑꯗꯨꯅꯤꯗꯅ ꯁꯨꯃꯥꯏꯅ ꯁꯥꯕꯗ ꯑꯗꯨꯗ ꯑꯗꯨ ꯁꯥꯕ ꯑꯗꯨꯝꯕ ꯂꯩꯕꯤꯌꯨ ꯀꯥꯟꯗ ꯍꯥꯏꯕꯗꯤ ꯌꯥꯎꯔꯝꯈꯤꯔꯣꯏꯕ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯁꯥ ꯈꯨꯠꯇ ꯊꯣꯛꯑꯕꯅꯤꯅ ꯆꯞ ꯃꯥꯟꯅꯩꯅꯦ ꯅꯪꯅ ꯁꯥꯏꯗꯨꯁꯨ ꯑꯩꯒꯤ ꯄꯩꯁꯥꯅꯅꯤ ꯀꯔꯤꯅꯣ ꯍꯥꯏꯁꯤꯕꯣ ꯂꯦꯛꯊꯣꯛꯑꯦ ꯉꯝꯃꯔꯣꯏ ꯐꯣꯟꯗ ꯌꯦꯡꯕꯗꯤ ꯌꯥꯝꯗꯕ ꯌꯥꯝꯗꯅ ꯎꯏ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯌꯦꯡꯕꯗ ꯐꯣꯟꯗꯗꯤ ꯌꯥꯝꯗꯅ ꯎꯏꯌꯦꯕ ꯄꯨꯛ ꯊꯜꯂꯦ ꯄ꯭ꯂꯦꯠ 4ꯃꯨꯛ ꯑꯣꯏꯅꯤ ꯍꯣꯏ ꯃꯍꯥꯎꯕꯨꯗꯤ ꯈꯤꯇꯪ ꯈꯦꯠꯅꯔꯝꯅꯤꯀꯣ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯑꯗꯨꯗꯤ ꯃꯣꯏꯅ ꯃꯆꯜꯁꯨ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯤꯗꯅ ꯑꯗꯨꯅ ꯃꯇꯣꯡ ꯀꯩꯀꯥ ꯍꯥꯎꯗꯤ ꯍꯥꯎꯋꯦ ꯍꯣꯏ ꯍꯥꯎꯕꯅꯤꯅ ꯃꯌꯥꯝ ꯆꯥꯏꯗꯅ ꯁꯤꯁꯦ ꯅꯍꯥꯟ ꯂꯦꯃꯟꯕꯒꯤ ꯍꯥꯏꯔꯛꯑꯦ ꯃꯤꯇꯩ ꯃꯆꯥ ꯃꯥꯟꯗꯦ ꯆꯥꯛꯇꯣ ꯂꯦꯝꯃꯟꯗ꯭ꯔꯗꯤ ꯈꯣꯠꯇ꯭ꯔꯗꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤꯗꯤ ꯍꯧꯅꯕꯤꯗꯤ ꯌꯥꯝ ꯂꯦꯝꯃꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯣꯟꯗ ꯎꯔꯒ ꯂꯦꯝꯍꯜꯂꯤꯕ ꯄꯣꯠꯁꯦ ꯍꯨꯟꯇꯣꯛꯄ ꯅꯠꯇꯦꯀꯣ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯂꯦꯝꯃꯒ ꯑꯃꯨꯛ ꯑꯩ ꯆꯥ ꯌꯥꯗ꯭ꯔꯁꯨ ꯑꯉꯥꯡꯈꯩ ꯃꯣꯏ ꯑꯗꯨꯝ ꯆꯥꯏ ꯆꯥꯏꯑꯕ ꯑꯗꯨꯝ ꯍꯣꯔꯦꯟ ꯍꯣꯏ ꯆꯥꯁꯤꯀꯣ ꯍꯥꯏꯔ ꯑꯗꯨꯝ ꯊꯝꯖꯜꯂꯦꯕ ꯑꯩ ꯍꯣꯔꯦꯟ ꯆꯥꯅꯕꯅꯤꯀꯣꯅ ꯑꯗꯩꯗꯤ ꯈꯤꯇꯪ ꯈꯛ ꯂꯦꯝꯕ ꯈꯣꯠꯄꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯨꯏ ꯃꯄꯤ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯥ ꯊꯥ ꯂꯦꯞꯄꯦꯕ ꯏꯁ ꯀꯥꯏ ꯃꯥ ꯆꯥ ꯈꯨꯆꯥꯗꯨꯗꯤ ꯍꯥꯠꯈꯤꯗꯧꯁꯤ ꯃꯥꯅ ꯁꯤ ꯍꯔꯥꯎꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯨ ꯂꯪꯊꯣꯛꯄ ꯅꯠꯇꯦꯕ ꯅꯠꯇꯦꯕ ꯍꯨꯏꯗꯨꯁꯨ ꯑꯗꯨꯝ ꯍꯨꯏꯗꯨ ꯆꯥꯛꯁꯨ ꯍꯥꯞꯄꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝꯗꯤ ꯂꯪꯊꯣꯛꯑꯦ ꯈꯣꯠꯂꯦ ꯑꯁ ꯄꯥꯝꯃꯨꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯗꯣ ꯂꯪꯊꯣꯛꯄ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯣꯔꯦꯟ ꯆꯔꯥ ꯋꯥꯟꯕꯩꯁꯦ ꯑꯗꯨꯝ ꯍꯣꯔꯦꯟ ꯑꯗꯨꯝ ꯊꯝꯈꯤꯗꯣꯏꯅꯦ ꯑꯗꯨ ꯂꯪꯊꯣꯛꯑꯒꯁꯨ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯛ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯅꯤꯗꯪ ꯉꯥꯏꯗꯅ ꯆꯥꯛꯇꯤ ꯊꯣꯡꯗꯦꯕ ꯑꯗꯣ ꯃꯥꯒꯤꯗꯤ ꯑꯩꯈꯣꯏ ꯍꯨꯏꯗꯨꯒꯤꯗꯤ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯤꯔꯝꯒꯦꯗ ꯌꯦꯟꯒꯤꯁꯤꯒꯤ ꯁꯔꯨ ꯃꯔꯨ ꯑꯗꯨꯗꯩꯗꯤ ꯊꯨꯝꯖꯥꯛꯄꯤ ꯍꯥꯞꯄꯒ ꯃꯥꯅ ꯇꯣꯠꯂꯒ ꯉꯁꯥꯏ ꯄꯤꯖꯈ꯭ꯔꯕꯅꯦꯕ ꯍꯨꯏꯗꯤ ꯂꯨꯅ ꯇꯧꯋꯦꯕ ꯑꯩꯈꯣꯏ ꯃꯥ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯧꯕꯁꯦ ꯑꯩꯗꯤ ꯈꯔ ꯁꯥꯊꯤꯕꯒ ꯈꯔ ꯌꯥꯎ ꯑꯗꯨꯝ ꯊꯛꯑꯣ ꯌꯥꯅꯤ ꯉꯝꯗꯦꯉꯣ ꯑꯣꯛꯑꯦ ꯍꯣꯔꯦꯟ ꯆꯥꯅꯕ ꯊꯝꯗꯣꯏꯅꯤ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯕ ꯀꯩꯁꯨ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯁꯤꯗꯤ ꯂꯣꯏ ꯍꯨꯟꯇꯣꯛꯑꯝꯃꯣꯏ ꯃꯤ ꯈꯨꯗꯤꯡꯃꯛ ꯊꯝꯃꯝꯅꯤꯕ ꯑꯗꯨꯝ ꯄꯥꯝꯃꯨꯏ ꯍꯥꯏꯕ ꯂꯩꯅꯥꯝꯃꯦ ꯇꯨꯝꯅꯤꯡꯈꯠꯂꯛꯑꯅꯤ ꯑꯩꯗꯤ ꯏꯁꯤꯡ ꯁꯤꯡꯖꯨꯒꯨꯝꯕ ꯃꯣꯔꯣꯛ ꯑꯁꯥꯕ ꯑꯃ ꯌꯥꯎꯔꯗꯤ ꯉꯝꯒꯗꯕ ꯅꯪ ꯍꯣꯔꯦꯟ ꯆꯥꯗ꯭ꯔꯁꯨ ꯑꯩꯈꯣꯏ ꯆꯥ ꯌꯥꯏ
ꯑꯁꯤꯗꯤ ꯑꯗꯨꯝ ꯑꯩ ꯉꯁꯥꯏ ꯈꯪꯉꯦ ꯆꯥꯕꯗꯤ ꯀꯩꯁꯨ ꯉꯝꯃꯣꯏ ꯍꯥꯏꯗꯤ ꯇꯦꯁ ꯇꯧꯒꯦꯅꯀꯣ ꯍꯧꯕꯅ ꯇꯦꯁ ꯇꯧꯕꯅ ꯑꯃꯇꯪ ꯊꯝꯕꯗꯤ ꯐꯖꯗꯦꯗꯅ ꯁꯤꯁꯦ ꯚꯤꯗꯤꯑꯣꯒꯤꯗꯃꯛꯇ ꯁꯨꯝ ꯃꯌꯥꯝ ꯍꯥꯞꯆꯜꯂꯕꯅꯦꯕ ꯍꯩꯔꯦ ꯃꯊꯪꯗꯩ ꯍꯧꯔꯅꯤ ꯆꯥꯎꯁꯨ ꯆꯥꯎꯃꯜꯂꯦ ꯑꯩꯁꯤꯀꯣ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯗꯣ ꯍꯣꯇꯦꯜꯗ ꯍꯥꯏꯇꯥꯔꯦ ꯁꯥꯡ ꯆꯥꯎꯕ ꯑꯩꯈꯣꯏ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯇꯥꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯣꯡꯃꯁꯤꯁꯦ ꯁꯦꯛꯃꯥꯏꯗ ꯊꯥꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯀꯨꯏꯔꯖꯥꯠꯅꯤ ꯏꯪꯉꯦꯕ ꯑꯅꯤ ꯆꯥꯥꯁꯜꯂꯨꯔꯦꯕ ꯆꯥꯛ ꯃꯟꯗꯅ ꯑꯗꯨꯒ ꯑꯗꯨꯗꯩ ꯅꯥꯕ ꯈꯨꯅꯥꯗꯣ ꯃꯅꯤꯡ ꯃꯃꯥꯡꯅꯤ ꯀꯩꯅꯣ ꯇꯧ ꯌꯥꯎꯔꯤꯗꯣ ꯎꯃꯣꯛꯁꯤꯗ ꯁꯥꯗꯤ ꯁꯥꯏꯗ ꯃꯌꯥꯝ ꯇꯪꯈꯥꯏ ꯑꯃ ꯍꯦꯟꯅ ꯆꯥꯁꯜꯂꯨ ꯀꯩ ꯍꯥꯏꯒꯦ ꯇꯧꯕꯅꯣ ꯀꯥꯎꯒ꯭ꯔꯦ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯩ ꯍꯥꯏꯗꯣꯏꯕ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯀꯥꯎꯒ꯭ꯔꯦ ꯅꯍꯥꯟ ꯗꯣꯛꯇꯔ ꯆꯠꯂꯨꯕꯩꯗꯣ ꯗꯣꯛꯇꯔ ꯆꯠꯂꯨꯕꯗꯣ ꯀꯩ ꯍꯥꯏꯔꯛꯑꯒꯦ ꯈꯣꯠꯂꯒꯦ ꯆꯥꯛ ꯂꯦꯝꯍꯟꯕꯩ ꯈꯣꯠꯄꯩ ꯌꯥꯝ ꯍꯥꯏꯔꯛꯄꯅꯤꯅꯦ ꯗꯣꯛꯇꯔꯗꯣ ꯑꯩꯈꯣꯏꯒꯤ ꯅꯠꯇꯦꯀꯣ ꯀꯃꯦꯟꯗꯣ ꯐꯖꯅ ꯄꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯟꯅꯨꯄꯤꯒꯤ ꯏꯃꯥꯟꯅꯕꯤꯁꯨ ꯑꯣꯏꯕ ꯏꯆꯟꯅꯨꯄꯤꯁꯨ ꯑꯣꯏꯕ ꯃꯥꯒꯤꯅ ꯑꯃꯨꯛ ꯏꯃꯥꯟꯅꯕꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯅ ꯑꯃꯨꯛ ꯑꯩ ꯏꯃꯥꯟꯅꯕꯒꯤ ꯅꯨꯄꯤ ꯑꯗꯩ ꯏꯅꯥꯎꯄꯤꯁꯨ ꯑꯣꯏꯕ ꯑꯩ ꯏꯅꯥꯎꯄꯤꯗꯤ ꯏꯃꯥꯟꯅꯕꯅ ꯂꯧꯕ ꯍꯥꯏꯇꯥꯔꯦ ꯄꯣꯛꯃꯤꯟꯅꯕꯕꯨꯗꯤ ꯅꯠꯇꯦꯀꯣ ꯏꯅꯥꯎꯄꯤ ꯍꯥꯏꯗꯤ ꯏꯃꯥ ꯃꯆꯤꯟꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯆꯠꯃꯤꯟꯅꯧꯁꯦ ꯍꯥꯏꯕ ꯅꯍꯥꯟꯁꯨ ꯑꯗꯨꯝ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯕꯅꯤꯅ ꯂꯣꯏꯅꯩꯌꯦꯕ ꯑꯗꯨꯝ ꯃꯧꯒꯩꯁꯨ ꯑꯗꯨꯝ ꯂꯩꯀꯥꯏ ꯃꯁꯦꯟ ꯑꯗꯨꯝ ꯑꯣꯏꯅꯔꯦ ꯋꯥꯔꯦ ꯋꯥꯕ ꯐꯠꯇꯦ ꯑꯩ ꯁꯤ ꯂꯥꯏꯁꯦ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤꯗ ꯃꯅꯤꯡꯒꯤꯁꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯈꯤꯜꯂꯦ ꯆꯥꯛ ꯉꯝꯗ꯭ꯔꯦ ꯁꯤ ꯉꯝꯗ꯭ꯔꯦ ꯅꯦ ꯍꯥꯏꯗꯣꯏꯖꯥꯠꯂꯣ ꯃꯌꯥꯝ ꯆꯥꯁꯜꯂ ꯇꯨꯝꯗꯗꯅ ꯑꯃꯨꯛ ꯄꯩꯁꯥ ꯇꯤꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯁꯤꯅ ꯌꯥꯔꯗꯤ ꯉꯝꯗ꯭ꯔꯗꯤ ꯀꯩ ꯄꯥꯗꯧ ꯅꯠꯇ꯭ꯔꯥ ꯌꯦꯟꯁꯤꯅ ꯑꯩꯅ ꯊꯤꯔꯤꯁꯦ ꯊꯣꯏꯊꯣꯏꯁꯨ ꯃꯅꯤꯡꯗ ꯃꯨꯛꯕꯥꯡ ꯇꯧꯔꯤ ꯌꯥꯍꯧꯒꯦ ꯍꯥꯏꯗꯥꯏꯅꯦ ꯂꯥꯛꯑꯣ ꯂꯥꯏꯠꯁꯦ ꯐꯖꯗꯦ ꯂꯥꯏꯠꯁꯦ ꯐꯖꯗꯦ ꯍꯥꯏꯕꯗꯩ ꯂꯧꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯔꯤꯡ ꯁꯣꯝ ꯂꯥꯏꯠꯁꯦ ꯅꯥꯀꯟꯗ ꯂꯥꯛꯑꯣ ꯄꯄꯥ ꯍꯣꯏꯔꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯔꯤꯡ ꯂꯥꯏꯠꯁꯦ ꯁꯤꯊꯔꯛꯑꯦꯕ ꯁꯣꯝꯗ ꯂꯥꯛꯑꯣ ꯊꯝꯃꯣ ꯑꯗꯨꯝ ꯉꯥꯏꯍꯥꯛꯇꯪ ꯔꯤꯡ ꯂꯥꯏꯠꯁꯦ ꯁꯤꯊꯔꯛꯑꯦ ꯁꯤ ꯑꯗꯨꯅ ꯃꯌꯥꯏꯗ ꯂꯦꯞꯄꯨ ꯂꯥꯎ ꯍꯥꯏ ꯒꯥꯏꯁ ꯑꯝꯇ ꯍꯥꯏꯔꯝꯃꯨ ꯂꯥꯛꯑꯣ ꯍꯜꯂꯣ ꯒꯥꯏꯁ ꯍꯥꯏꯕ꯭ꯔꯥ ꯅꯪ ꯉꯁꯥꯏ ꯍꯥꯏꯕꯗꯣ ꯑꯗ ꯂꯦꯞꯄꯣ ꯑꯗꯨ ꯎꯔꯔꯣꯏ ꯃꯈꯥꯗ ꯂꯦꯞꯄꯣ ꯀꯨꯝꯗꯔꯣ ꯈꯔ ꯀꯨꯝꯗꯔꯣ ꯍꯥꯏꯌꯣ ꯎꯔꯝꯃꯣ ꯍꯥꯏ ꯒꯥꯏꯁ ꯅꯣꯟꯗꯧꯑꯣ ꯅꯪꯗꯤ ꯅꯣꯟꯗꯗꯣꯏ ꯎꯔꯣ ꯆꯤꯝꯕꯥꯟ ꯀꯥꯏ ꯖꯧꯅ ꯁ꯭ꯀꯨꯜꯗ ꯆꯤꯝꯕꯥꯟ ꯑꯗꯣ ꯃꯌꯥꯝ ꯄꯄꯥꯒꯤꯒ ꯃꯃꯥꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯌꯣ ꯄꯄꯥ ꯍꯥꯏꯌꯣ ꯄꯄꯥ ꯍꯥꯏꯌꯣ ꯃꯃꯥꯒꯤ ꯆꯦꯅꯦꯜ ꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯩꯅꯣꯗꯣ ꯃꯥꯗꯤꯅꯦ ꯈꯪꯗꯦ ꯄꯪꯕꯗꯤ ꯈꯨꯄꯪ ꯑꯃꯅꯦ ꯃꯥꯗꯤ ꯄꯥꯈꯣꯟ ꯁꯤꯖꯤꯟꯅꯕꯁꯦ ꯃꯥꯗꯤ ꯍꯩꯇ꯭ꯔꯤꯕ ꯄꯪꯕꯗꯤ ꯁꯨꯝ ꯇꯧꯍꯟꯗꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯗꯕꯩ ꯃꯈꯥꯗ ꯐꯝꯃ ꯆꯥꯋꯣ ꯅꯪ ꯎꯗꯦ ꯅꯣꯟꯊꯔꯛꯑꯣ ꯁꯤꯗ ꯐꯝꯃ ꯆꯥꯒꯦꯔꯣ ꯁꯤꯗ ꯐꯝꯃ ꯆꯥꯒꯦ ꯑꯩ ꯍꯧꯒꯠꯂꯒꯦꯀꯣ ꯃꯌꯥꯝ ꯑꯩ ꯍꯧꯒꯠꯆꯔꯒꯦ ꯃꯃꯥ ꯃꯆꯥ ꯑꯗ ꯐꯝ ꯄꯄꯥꯏꯗ ꯐꯝ ꯑꯗꯨꯗꯤ ꯐꯝꯗꯧ ꯃꯥꯟꯗꯦ ꯉꯥꯛꯇꯪ ꯆꯥꯕ ꯌꯥꯎꯋꯦ ꯃꯥꯁꯦ ꯚꯤꯗꯤꯑꯣꯗ ꯌꯥꯎꯍꯜꯂꯛꯑꯣ ꯍꯥꯏꯌꯦꯕꯀꯣ ꯑꯗꯩꯗꯤ ꯖꯒꯥꯁꯤꯁꯨ ꯆꯤꯟꯕꯅꯤꯅꯅꯦ ꯑꯩꯅꯅꯦ ꯐꯝꯃꯣ ꯐꯝꯃꯣ ꯐꯣꯟ ꯂꯧꯗꯣꯏꯔ ꯂꯧꯔꯣ ꯆꯥꯔꯣ ꯌꯥꯔꯦ ꯑꯗꯨꯝ ꯆꯥꯎ ꯌꯥꯔꯅꯤ ꯀꯦꯕ ꯌꯥꯝꯅ ꯀꯦꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯒ ꯀꯦꯁꯟ ꯈꯣꯠꯆꯟꯕꯗꯤ ꯇꯧꯗꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯍꯩꯇꯦꯕ ꯈꯔ ꯅꯪ ꯑꯁꯣꯝꯅꯥꯀꯟꯗ ꯆꯥꯔꯛꯄꯩꯅꯤꯅꯦ ꯌꯦꯟ ꯆꯥꯎ ꯄꯄꯥ ꯌꯦꯡꯉꯣ ꯂꯣꯏꯁꯤꯜꯂꯁꯤꯁꯦ ꯍꯩꯔꯁꯤꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯥꯏꯔꯣꯁꯦ ꯃꯥ ꯑꯣꯟꯁꯤꯜꯂꯛꯑꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯒꯗꯤ ꯍꯥꯏꯌꯣ ꯋꯥ ꯉꯥꯡꯒꯂꯨ ꯌꯥꯗ꯭ꯔꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯀꯃꯦꯟ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯝꯇꯪ ꯁꯤꯗꯁꯨ ꯄꯣꯛꯑꯣ ꯍꯣꯔꯦꯟ ꯊꯃꯦꯟꯗ ꯍꯥꯞꯅꯕ ꯂꯥꯛꯑꯣ ꯁꯤꯗ ꯑꯝꯇꯪꯁꯨ ꯄꯣꯛꯑꯣ ꯍꯧꯒꯠꯂꯒ ꯈꯤꯇꯪ ꯅꯣꯟꯊꯔꯒ ꯍꯧꯒꯠꯂꯣ ꯁꯤꯗ ꯌꯦꯡꯉꯨ ꯐꯣꯟꯗ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯍꯥꯞꯅꯕ